Central amasung State Force Lakh ama Henbana Meeyamgi Punsi amasung lan-thum Ngakpa Ngamlaktabadagi Thorakkhiba Khul Ngakpa sing Hatpa amadi pha-punba Yaroi haina COCOMI Assistant Coordinator Joychandra Konthoujam na phongdorakli. Wafam asi salungphamda Security Force na Khul Ngakpa Laisrom Prem nongmaina kaplaga Hatkiba amadi atopa Khul Ngakpa taruk amana phajinkibagi thawong adubu yaningdaba phongdopoina ngasi kai sampat leimazam leikaigi community hoda pangtokpa wakat khongjang amada mahangna phongdokhibani. COCOMI gi luchingba amadi thongmi sing yauna chathakiba wakat khongjang aduda Joychandra Konthoujam na hai Chinku ki narco terrorist singna Manipur tugaina ba landarakli ba sida State Force lising kuntra manga rom amade Central Force lising humputara Henbana Meeyamgi Punsi amasung lan-thum Ngakpa ngamdana leiri masina maram oiraga Khul Ngakpa sing thawai kubakta haptuna thorakkibane ipai pu singi ikheng tana ngaklamba Manipur Hauzik chahi ani pharaklaba lanasida Khul Ngakpa amadi thawna pharabi imaivel singna ngaklaga leiri Manipur ki damag achoba thaudang lauriba Khul Ngakpa singda Security Force na onsilaga Hatpa amadi phapagi thawong chatharakpa si yaba ngamloi maram aduna Khul Ngakpa Hatpada chenaba commando personnel sing thabaktagi lauthokadabane loinana phajinkiba Khul Ngakpa taru condition amada yaudana thadorakadabane Khul Ngakpa sing thorakanu hairabadi Manipur gi irang asi athubada loishinpham thoi Manipur gi hauzik oiriba phibam asida miyamgi mihut amadi political party sing kari tauri haina hangladuna Joychandra Konthoujam na makatana hai Manipur kai khiba matamda miyamgi mihut singna pairiba pham adugi chanafam leiroi political party amadi center gi yakai yenglaga adumak leithopagi matam natre Manipur kaira fauba center gi luchingba singi yakai yenglaga leiba yaroi maramaduna miyamgi ihul khangna thabak tawbiyo phajinkiba Khul Ngakpa sing karigumba thadoraktaba tarapadi COCOMIna makhal makha kyagi khongjang changsilakani haina mahangna makha tana phongdokhi amaromda wakat khongjang aduda saru yakiba COCOMI gi coordinator TOMTV nasu mahaki oiba wafam kaya marik chumna phongdokhi mating yaw daga mating phutok to MLA sing masi nasidi mating phutok to dagi punna salaga akhoi India lai to haida ne hagira dan ka bisi piti to ni hagira congress lai to ni hagira karam MLA thor khage kasi MLA resign to hagira te haira party to dagi resign to ni hagira karam MLA nasi thor khage makhoi mase reason mun mo natna ado lebak me hamji kanan ba punan ba masigi masina maram mo ni ngasi khoi kumang khoi khongjang na kumang chaksan bagam daba aduga da khoi ki MLA sing mating yaw to mi ki MLA tra ba chapana lepapuni na mo khoi ki chapana ba khoi ki ganjal pai jete khuding makta makung phalo man ba khoi ki kamai ko da saki to khai na ai sa je ki ba ma ke hum thona viral le ni na miyam si su ma ke hum thona lai ba masile ke khoi na thoga da akhoi unity lai na de united na khoi isi citizen chang na thok tai na ka de khoi khunai se akhoi ki mating ni kraba khoi ki music citizen sinal lai ka di khoi khunai se ma ni